ꯃꯟꯇ꯭ꯔꯤꯄꯨꯔꯈꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤ ꯑꯀꯣꯏꯕꯁꯤ ꯊꯨꯝꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯁꯜꯃꯥꯟ ꯚꯥꯏ ꯀꯩꯅꯣ ꯅꯪꯒꯤꯁꯤ ꯀꯌꯥ ꯀꯌꯥ ꯂꯧꯗꯣꯔꯤꯕꯣ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯕꯖꯥꯔ ꯌꯧꯕꯒꯤ ꯂꯣꯏꯔꯦ ꯄꯨꯡꯇꯥꯎ ꯇꯥꯎꯗꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯒꯂꯤ ꯃꯈꯩꯁꯤꯁꯨ ꯂꯣꯏꯅ ꯏꯁꯤꯡ ꯇꯨꯔꯦꯜꯒꯨꯝ ꯑꯣꯏꯔꯦ ꯃꯃꯥꯡꯂꯣꯝꯗꯁꯨ ꯑꯃ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯁꯨ ꯂꯣꯏꯅ ꯑꯋꯥꯡꯂꯣꯝꯁꯨ ꯂꯣꯏ ꯇꯥꯎꯔꯦ ꯑꯕꯦꯞ ꯑꯗꯨꯗ ꯇꯣꯡꯉꯨ ꯉꯥꯛꯇ ꯇꯣꯡꯗꯒꯦ ꯍꯥꯏꯔꯒ ꯇꯣꯡꯉꯣ ꯄꯥꯠꯂꯣꯝ ꯀꯩꯔꯪꯂꯣꯝꯒꯤꯅꯤ ꯁꯤꯅ ꯁꯣꯝꯒꯤꯁꯤꯅ ꯀꯩꯔꯪꯅꯤ ꯑꯥꯗ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤꯁꯤꯅ ꯀꯩꯔꯪꯅꯤ ꯁꯤ ꯑꯦꯔꯤꯌꯥꯁꯤꯅ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯅꯤ ꯁꯤꯅ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯃꯅꯨꯡꯒꯤꯅꯤ ꯂꯧꯕꯨꯛ ꯊꯪꯕ ꯁꯥꯏꯠꯇꯅꯤ ꯁꯣꯔꯣꯛ ꯃꯄꯥꯟꯃꯛꯇꯤ ꯗꯥꯏꯔꯦꯛ ꯌꯧꯗ꯭ꯔꯦ ꯃꯦꯟ ꯔꯣꯗ ꯍꯥꯏꯋꯦ ꯔꯣꯗ ꯂꯣꯝꯗꯗꯤ ꯍꯕꯤꯕ ꯀꯩꯕꯨ ꯁꯤꯟꯇꯦꯛꯁꯇꯣ ꯑꯝꯇ ꯏꯟꯊꯣꯔꯛꯀꯦꯔꯥ ꯃꯥꯅꯦ ꯀꯅꯥꯏ ꯁꯤꯟꯇꯦꯛꯁꯅꯣ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯃꯈꯥꯗꯩꯗꯣ ꯁꯤꯗꯒꯤ ꯇꯥꯎꯈ꯭ꯔꯤꯕ ꯃꯈꯥꯗꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯌꯦ ꯀꯩꯔꯪꯂꯣꯝꯗ ꯑꯗꯒꯤ ꯁꯨꯝ ꯏꯁꯤꯡꯗꯣ ꯆꯥꯎꯁꯜꯂꯛꯏꯅꯤ ꯁꯣꯝꯗ ꯍꯥ ꯑꯩꯈꯣꯏ ꯐꯤꯜꯂꯣꯝ ꯆꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯅꯛꯑꯦ ꯗꯥꯝꯗꯣ ꯏꯅꯛ ꯅꯛꯅ ꯑꯁ꯭ꯋꯥꯏꯗ ꯁꯤꯗꯒꯤ ꯈꯕꯝꯒꯤꯔꯣꯝꯗ ꯀꯥꯏꯔꯦ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯏꯁꯤꯡꯗꯣ ꯂꯣꯏ ꯊꯨꯝꯖꯤꯜꯂꯛꯄ ꯌꯥꯎꯗꯤ ꯌꯥꯎꯔꯣꯏ ꯀꯥꯡꯊꯣꯟꯗꯨ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯆꯣꯠꯈ꯭ꯔꯦ ꯆꯣꯠꯀꯗ꯭ꯔꯥ ꯆꯣꯠꯂꯣꯏꯌꯦ ꯑꯁꯤꯗꯤ ꯅꯪꯒꯤ ꯏꯄꯣꯝ ꯑꯁꯤꯗꯗꯤ
ꯑꯗꯒꯤ ꯑꯩꯉꯣꯟꯁꯦ ꯑꯉꯝꯕ ꯃꯐꯝ ꯑꯁꯤꯁꯨ ꯃꯤ ꯂꯩꯔꯤ ꯃꯥꯜꯂꯦ ꯑꯁꯤꯒꯤꯁꯦ ꯑꯅꯤ ꯑꯍꯥꯟꯕꯁꯤ ꯆꯣꯠꯂꯤꯌꯦ ꯆꯣꯠꯄ꯭ꯔꯥ ꯑꯍꯥꯟꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯂꯩꯁꯤꯠꯇ꯭ꯔꯣ ꯑꯅꯤꯁꯨꯕ ꯍꯥꯏꯌꯦ ꯃꯈꯥꯒꯤ ꯆꯣꯠꯂꯦ ꯃꯈꯥ ꯆꯣꯠꯂꯦ ꯃꯊꯛ ꯆꯣꯠꯂꯦ ꯑꯅꯤꯁꯨꯕꯁꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯌꯥꯎꯋꯦ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ ꯄꯄꯥꯁꯨ ꯍꯟꯖꯤꯜꯂ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯧꯒꯠꯍꯧꯔꯃꯤ ꯂꯣꯏꯅ ꯑꯩꯗꯤ ꯂꯥꯎꯅꯕꯗ ꯇꯨꯝꯕ ꯇꯞ ꯆꯦꯜꯂ ꯃꯥꯜꯂꯦꯀꯣ ꯇꯞ ꯇꯞ ꯆꯦꯜꯂꯤ ꯉꯔꯥꯡ ꯃꯈꯣꯟꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯌꯦꯡꯕꯗ ꯌꯥꯝ ꯆꯦꯟꯗꯕ ꯃꯥꯟꯕ ꯃꯅꯨꯡ ꯆꯪꯁꯤꯜꯂꯨ ꯃꯅꯨꯡ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯜꯂꯦ ꯀꯨꯝꯃ ꯂꯧꯔꯨꯔꯒꯦꯅꯦ ꯆꯦꯟꯕꯒꯁꯨ ꯎꯈꯤꯗ꯭ꯔꯦ ꯐꯧꯖꯤꯌꯥ ꯇꯨꯝꯃꯤꯔꯣ ꯌꯥꯝ ꯍꯥ ꯑꯁ ꯑꯁꯣꯝ ꯒꯥꯔꯤꯒꯁꯤꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯀꯦꯃꯦꯔꯥ ꯌꯥꯎꯍꯜꯂꯒ ꯁꯤꯅ ꯐ꯭ꯔꯦꯟꯁ ꯀꯣꯂꯣꯅꯤ ꯔꯣꯝꯒꯤꯅꯤ ꯁꯣꯝꯒꯤꯁꯤꯅ ꯍꯣꯏ ꯑꯥꯔꯖꯤꯅꯥ ꯀꯅꯥꯅꯣ ꯁꯤꯅ ꯈꯣꯡꯕꯥꯟ ꯃꯄꯥ ꯌꯧꯈ꯭ꯔꯦ ꯐꯨꯠꯆꯤꯟꯒꯗꯕꯅꯤ